Akasbani Imphal Ngangbam Nganthoi na pau pajari. Bisnupur Jilla ki Deputy Commissioner Nambol ki SDO amasung CRPF ki officer singa ngasi IDP sing amasung Laimaram gi miyam ga unakre. Kangbu aduna Laimaram gi waroi sing da satuna mafam adugi hauzik oriba phibam sing su hakthengna na yangsinki. Imphal iski telepati gi Imphal turel mapan da ngasi ayuk nupa gi asiba haksang ama phangle. Police ki pauna hai mafam aduda asiba ama leire habagi pau phangbadagi Porompat Police ki kangbu amaga Mobile Forensic Unit Imphal East amasung Executive Magistrate ka loinana lokhaluraba tungda Jenims ki mokta thamkhre. Sireba miyoi adu phut manga inchi tare lom wangi higok machugi jin amasung angaubaga higok machuga langba furit ama litli. Mari mata singna tha si kunthra gi nungthil pung ama phawbugi manungda masak maming takladrabadi ain gi oiba mathau mangam pangthoklagani hairi. Gender friendly farm tools and implements ki matangda capacity building program amang si Technopal gi khangsim khulda pangthokre. Thaurumduda SMS Agricultural Engineering Dr. Kangjam Sonamani na nupi laumi singna sizinabada hena khudong chagadaba phaba makhalgi khulai sing sizinabagi maru oibagi matangda wangangki. Thaurumduda tongan ba khul singi chairman amasung secretary sing saruk yakhi. Humbudra mathoi suba Wildlife Week celebration lisingani kunmanga ga mari lenana Living with Wildlife haiba hiramda yumpham oiduna lai yakpa amasung rasana iba sangdamnaba ama Imphal iski luang sangbam da leba Manipur Forest Training Institute ta ngasi pangthokre. Thaurumasi Central Forest Division gi mityeng makhada sinbani. Sangdamnaba sida Imphal West amasung Imphal Jilla singda leba school kun henbagi mahiroi chamanga henbana saruk yakhi. Tha asigi kundagi kunmari phawba Haryana gi Madhuban da pangthokiba Humbudra mari suba All India Police Wrestling Cluster lisingani kunmanga kuntaruki bodybuilding competition da Manipur dagi saruk yakhiba First MR Manipur Police Sports Club ki Constable P Nandajit na kilogram humpu gi kanglupta sanagi takman lawre. India Meteorological Department Imphal Center na hairi Tamenglong Senapati Ukhrul Kamjong Jiribam amasung Technopal da hayeng akhakraw galoina na nong churaba yai. Makhatana Jiribam None Bisnupur Thawal Kaksing Technopal Sandel Churasanpur amasung Pherjol Jilla singda mathangi numita akhakraw galoina na nong churaba yai hairi. Pradhan Mantri Narendra Modi na ngasi Rajasthan gi Banswara da lupa koti lakh ama henbagi saukhat thorangi project sing kharana sangakhi kharana urep uyung tamkhi. Pradhan Mantri na Rajasthan gi Napla da sagadaba Mahi Banswara Rajasthan Atomic Power Project sanabagi urep uyung tamkhi. Lupa koti lising ni phuni thoi changna sagadaba project asida megawatt chatret oiba nuclear power unit mari yauri. Makhatana Pradhan Mantri na solar energy thaknaba ising healthcare infrastructure amasung national highway gi oiba tongan ba project kaya sangaduna miyamda khusinakhi. Masida natana rajya sida anoba railway service ahum amasulam thakhi. Lemjaningai oiraba National Geoscience Awards lisingani kunmari hayang New Delhi gi Rashtrapati Bhavan Cultural Center da pangthokpa thoram amada Rashtrapati Draupadi Murmu ne yenthoklagani. National Geoscience Award asi Geoscience ki lamda piba khwaidagi liraba amasung khwaidagi lemjaningai oiba manani. Mana asi pibagi pandamdi Geoscience ki tongan ba lamda singthaningai oina thabak tawba amasung mai paklaba miyoi amadi team singbu ikai khumnabani. Bharatna mayai oirab sanba Agni Prime Missile Rail Based Mobile Launcher System amadagi mai pakna sangyang tawkhre. Next Generation Missile asi kilometer 2,000 phawba sana kapayai amasung masida khwaidagi phaba makhalgi khusukhulai kaya yauri. Akhanana sem saraba rail based mobile launcher asi karigumba apanba ayatpa amata yaudana rail network ta lebaki mafam amada hekta puthok pusin tawba yai. Kaziranga National Park amasung Tiger Reserve hayengdagi hangdoklagani haina Assam gi Mukhya Mantri Himanta Biswa Sharma na lauthokre. Ahobagi oina park asigi Bagori Range hangdokani. Kohara Range na October gi 2 suba seyuldagi hangdoklaba yai aduga Elephant Safari na November amadagi haugani. Paulo Jare.